Online manipuri kindu pau mi ing tabiru pumnamak pu thoilai shamna kurumjari ahanbada खुदलाई पाइबा कुकी मिलिटेंट सिंह पैदुना लैबा उरे इम्फाल ईस्ट डिस्ट्रिक्ट की मनुंगसना कुकी मिलिटेंट सिंह यामना तोइना नोंगमै अमदि बम कापसिनदुना अटैक तौदुना लागलिबा सबुंखो खुनौ सबुंखोक अमदि थांगनाबा खुल सिंगलोनना लैरिबा समुसोंग सिमोन हाइरिबा सिंगी सरुक असिदा अफबा मखलगी खुदलाई पाइबा कुकी मिलिटेंट सिंह पैदुना लैबा उबा फंगले हाइरि कौनेदगी काखलगा लैरिबा समुसोंग सिनोम हाइरिबा मफम असिगी फिबम असी ड्रोन थगतुना येंगबा मतमदा खुदलाई पाइबा कुकी मिलिटेंट सिंह पैदुना लैबा अमदि तंपाकरोमदा कुमथरकनबगी सेम साबगी असेंगबा सक्तम उदु उबा फंखिबनी हाइरिबा मफम असिदा कुकी मिलिटेंट सिंह चयम सादुना लैरे हाइबा खंगना खंगना मनipuri लेंगाक नंगासी फावबा तकथोक पंगमदना लैरिबा असि करिगिनो हाइना सु खुंजासिंग ना हंगलगली मखा तारक अपडेट थोकलेबा इरांग असिगा मरी लेनना CM दा point निपान यावा मेमोरेंडम पिसिनख्रे बोन खुराई Kukising na mitai khulsing na nongmai kapsin duna tatana landariba si thingu lanjena duna lairiba singi gai fatharang matik chana paikhat piu haibana chingba point nipan yawa memorandum ama relief committee manipurna chief minister N Birendra Pisinkhre chief minister da memorandum pisin khiba aduga mari lainana Manipur press club ta pangthokiba paugi mifam amada committee asigi chief coordinator TH Bon Khurain hai irang asina maram oiraga tongan tongama district singda lanjena duna lairiba IDP singda lengang na chan mira naiba man bathabak kaya satharakhiba sigi matangda ngasi point nipan yawa memorandum adu pisin bani ngasi pisin khiba memorandum adu da Kukising na mitai da left na landarakli basi lefallo relief camp ta lariba singda lengang na yummai chakhiba madi chakhida ba haina khaidok tuna selgi tingbang manada na piri basi tokpiu yummai chakte harabasu mayum changba yadabadagi lanjena ribasi makoising asida chap manaba mieng amana yingpham thoi makoising asi matik chaba security piraga mayumda hanjina ba thorang paikhat piu lanjena riba miron bi amadi anaba singi tokhaiba lepham ama pibiu chathok chasin gi khudongcha daba lariba si ko hannaba district khuding makta ana layengi chap chaba facility pibiu amadi IDP sing mahi masing tambada sel lawre haina lauthokiba adu chap chana pangthongnaba ahenba mieng changbiu amadi lenga amadi lanai gi thabak sing da IDP sing gi reservation pibiu haibana chingba world sing yauki haina bona makha tarakpada IRB personnel ama nongmaina kapsin jaduna sijakre Deputy Commissioner Thawbalgi Office Complex ta laiba Sub Divisional Officer Thawbalgi Building da laiba Strong Room ngakpagi duty tawriba IRB gi personnel ama nongmaina kapsin jaduna siduna lairamle thawdo asi ngasi ayuk pung 9:40 rom tabada thokibani hairi mafamduda lairamba miyoi singna phongdorakpada laikhidraba IRB personnel adu Sangai Yumpham Part 1 Nungphau Bazar Mamang Laikai MD Jafar Ali Yankhai thoi apokpa laikhidraba Yusuf Ali mahak third IRB gi personnel amani mahaki rifle number 11945228 mahak ayuk pung 9 dagi ayuk pung 10 fawba mafam aduda duty tabani hairi tha asigi 15 da pangthokadaba Independence Day gi parade tawringaida makhol ama takhi haiduna yenglubada mafam aduda asiba haksang adu taraga lairambani hairi thawdo adu masa mathanda kapsilaga sijaba oiramgani hainari thawdok thokpamda additional SP S Devendo third IRB gi COS Hemanta amadi atai police amasung IRB gi makok thongba officer sing laktuna yengsin khibaga loinana forensic science ki amana kupna thijillaba matungda postmortem gi damak janims ki mokta pukhre makha tarakpada sugi joint monitoring group ki mifam state lenga khaktana pakthokpa ngamde CM masa ki bank account ta thana bagi wafam laibana 2022 dagi ngasi fawba suda laiba lalup sing da sel pidana lakli biren suspension of operations sugi joint monitoring group ki mifam asi state lenga khaktana pangthokpa ngamde mifam asi pangthokpada home ministry gi muhit chungsu yawgadabani haina chief minister N Birendra assembly da phongdokre ngasi gi phamkhiba assembly gi wahang paukhum gi matamda opposition gi MLA Okram Surja Kumar na pukalakhiba wang amagi paukhum piraduna chief minister na hai JMG gi mifam pangthokpada state lenga khaktana pangthokpa ngamde home ministry gi su mihut yawgadabani sugi campsing yengsinbada thabak tha khuding gi adumak chathari haina thamki amarom da sugi matangda opposition gi MLA K Megachandra na hanglakpa wang amagi paukhum piraduna home gi thausu puriba chief minister N Birendra phongdokhibada unique biometric identification link ki khuthangda suda lairiba kadar singda masa gi bank account ta sel hapnaba lenga ki wafam laibadagi kumja 2022 dagi ngasi phawwa suda laiba lalup singda sel pidana lakli mangna makha tana hai handak pangthokiba lok sabha mikhal gi mangoinana suda lariba kuki militant group singda selfie khiba leite su tawnariba lalup singi kadar singda selfie bagi khongtang asi hek hobadagi makhoi gi mute singda punna piduna lakhi bank account leitaba unbank block singi oina
NREGSꯀꯤ ꯁꯦꯟꯐꯝꯁꯤꯡ ꯈꯨꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯗ ꯄꯤꯕ ꯆꯠꯅꯕꯒꯨꯝ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠ ꯂꯩꯇꯕ ꯀꯗꯔꯁꯤꯡꯗ ꯆꯦꯛꯀꯤ ꯈꯨꯠꯊꯥꯡꯗ ꯁꯦꯜ ꯄꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ UBI ꯂꯤꯡꯛ ꯇꯧꯕꯒꯤ ꯋꯥꯐꯝ ꯂꯥꯛꯄꯗꯒꯤ ꯁꯦꯜ ꯄꯤꯗꯅ ꯂꯥꯛꯄꯅꯤ, ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯗꯨꯅ ꯂꯥꯛꯄꯅꯤ, ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯁꯦꯜ ꯄꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯨꯒꯤ ꯋꯥꯍꯪ ꯄꯨꯈꯠꯂꯗꯨꯅ ꯑꯣꯄꯣꯖꯤꯁꯟꯒꯤ MLA ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯍꯥꯏ CAG ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯝꯖꯥ 2021ꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯁꯨꯗ ꯂꯩꯕ ꯀꯗꯔꯁꯤꯡꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 18ꯀ ꯂꯥꯈ 39ꯒꯤ ꯆꯦꯛ ꯑꯣꯏꯅ ꯄꯤꯈꯤꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤ꯫ ꯁꯨꯒꯤ ꯒꯥꯏꯗꯂꯥꯏꯟ ꯑꯃꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯔꯨꯜꯁꯤꯡ ꯊꯨꯒꯥꯏꯕꯒꯤ ꯃꯊꯛꯇ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁ ꯋꯥꯠꯅ ꯎꯔꯦ, ꯂꯣꯏꯅꯅ ꯍꯟꯗꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯃꯃꯥꯡꯗ ꯄꯨꯂꯤꯁ ꯍꯥꯎꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯁꯨꯒꯤ ꯀꯗꯔꯁꯤꯡꯗ ꯁꯦꯜ ꯄꯤꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯂꯥꯛꯂꯤꯕ ꯑꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯍꯪꯈꯤ꯫ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯅ CM ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯃꯥꯡꯑꯣꯏꯅꯅ ꯁꯨꯒꯤ ꯀꯗꯔꯁꯤꯡꯗ ꯁꯦꯜ ꯄꯤꯈꯤꯕ ꯂꯩꯇꯦ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯞꯗꯦꯠ ꯑꯁꯤꯗꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯑꯣꯐ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯃꯤꯇꯣꯞ ꯆꯪꯂꯛꯄ ꯑꯃꯗꯤ ꯃꯈꯣꯏꯅ ꯁꯤꯟꯐꯝ ꯃꯨꯟꯈꯤꯕꯗ ꯉꯛꯐꯝ ꯊꯣꯛꯇꯦ꯫ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯅ ꯃꯁꯤꯡ ꯍꯦꯟꯗꯨꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯀꯥꯡꯈꯨꯜ ꯃꯨꯠꯂꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯑꯃꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁꯤꯡꯒꯤ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯩ꯫ ꯂꯣꯏꯅꯅ ꯂꯩꯉꯥꯛꯅ ꯃꯤꯇꯣꯞ ꯆꯪꯂꯛꯄ ꯆꯦꯛ ꯇꯧꯕ, ꯈꯪꯗꯣꯛꯄ, ꯈꯨꯟꯗꯥ ꯂꯩꯇꯥꯁꯤꯟꯕ ꯊꯤꯡꯕꯒꯤ ꯄꯣꯂꯤꯁꯤ ꯁꯦꯝꯗꯨꯅ ꯃꯗꯨꯕꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯅ ꯂꯩꯉꯥꯛꯀꯤ ꯃꯊꯧꯅꯤ꯫ ꯂꯩꯉꯥꯛꯄ, ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯃꯤꯇꯣꯞ ꯆꯪꯂꯛꯄ ꯊꯤꯡꯅꯕ ꯏꯟꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯁꯤꯁꯇꯦꯝ ꯑꯃꯗꯤ NRC ꯆꯠꯅꯍꯟꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯒ ꯆꯠꯅꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄ ꯈꯛꯇꯅ ꯃꯤꯇꯣꯞꯀꯤ ꯏꯆꯥꯎꯗꯒꯤ ꯊꯤꯡꯕ ꯉꯝꯂꯣꯏ꯫ ꯃꯤꯇꯣꯞ ꯆꯪꯂꯛꯄ ꯊꯤꯡꯗꯨꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯁꯛꯇꯝ ꯀꯟꯒꯦ ꯍꯥꯏꯔꯕꯗꯤ ꯂꯩꯉꯥꯛꯅ ILP ꯆꯠꯅꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯃꯊꯧ ꯇꯥꯏ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ILP ꯆꯠꯅꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯇꯧꯗꯅ NRC ꯆꯠꯅꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯁꯨ ꯆꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗꯁꯨ ꯆꯞ ꯆꯥꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄ ꯉꯝꯗ꯭ꯔꯕꯗꯤ ꯀꯥꯡ ꯈꯊꯥꯡꯒ ꯄꯥꯡꯈꯛꯅꯗꯨꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯂꯣꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯅꯕ ꯑꯃꯗꯤ ꯃꯨꯠꯁꯤꯜꯂꯛꯂꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕ ꯑꯦꯛ, ꯂꯣ ꯀꯌꯥ ꯁꯦꯝꯗꯨꯅ ꯆꯠꯅꯍꯜꯂꯕꯁꯨ ꯑꯦꯛ ꯑꯃꯁꯨꯡ ꯂꯣꯁꯤꯡ ꯑꯗꯨ ꯂꯩꯉꯥꯛꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯆꯠꯅꯍꯟꯈꯤꯕ ꯑꯦꯛ ꯑꯃꯁꯨꯡ ꯂꯣ ꯑꯗꯨ ꯃꯌꯥ ꯌꯥꯎꯗ꯭ꯔꯕ ꯀꯩꯒ ꯄꯥꯡꯈꯛꯅꯗꯨꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯕ ꯉꯝꯂꯣꯏ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯁꯨ-ꯅꯣꯝꯕꯒꯤ ꯋꯥꯔꯛ ꯀꯜꯆꯔ ꯂꯩꯇꯕꯒꯤ ꯃꯊꯛꯇ ꯊꯕꯛꯇ ꯆꯤꯜꯍꯥꯎ ꯊꯤꯕ ꯑꯃꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯕꯛ ꯄꯤꯖꯗꯨꯅ ꯍꯨꯃꯥꯡ ꯃꯃꯜꯅ ꯍꯤꯡꯕꯒꯤ ꯍꯩꯅꯕꯤ ꯎꯕ ꯐꯪꯗꯦ꯫ ꯂꯩꯉꯥꯛ, ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯈꯛꯇ ꯉꯥꯏꯗꯨꯅ ꯂꯩꯕꯗꯒꯤ ꯑꯇꯣꯞꯄ ꯑꯆꯧꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯤꯇꯣꯞꯁꯤꯡꯅ ꯁꯨꯕ ꯅꯣꯝꯕꯒꯤ ꯍꯩꯅꯕꯤ ꯂꯩꯇꯕ ꯂꯝꯗꯝ ꯑꯁꯤꯗ ꯆꯪꯂꯛꯇꯨꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯁꯤꯟꯐꯝꯁꯤꯡ ꯃꯈꯣꯏꯅ ꯃꯨꯟꯈꯤꯕꯗ ꯉꯛꯐꯝ ꯊꯣꯛꯇꯦ꯫ ꯃꯤꯇꯣꯞꯁꯤꯡꯅ ꯂꯂꯣꯟ-ꯏꯇꯤꯛꯀꯤ ꯁꯤꯟꯐꯝꯗꯒꯤ ꯍꯧꯔꯒ ꯑꯄꯤꯛꯄ ꯃꯈꯜꯒꯤ ꯁꯤꯟꯐꯝꯁꯤꯡ ꯁꯝ ꯀꯛꯄ, ꯐꯤꯁꯨ-ꯐꯤꯖꯥꯝꯕ ꯏꯁꯇ꯭ꯔꯤ ꯇꯛꯄ, ꯈꯣꯡꯎꯞ ꯁꯦꯝꯕ, ꯀꯥꯞ ꯊꯥꯕ ꯑꯃꯗꯤ ꯄꯣꯠ-ꯆꯩ ꯊꯥꯡꯗꯣꯛ-ꯊꯥꯡꯖꯤꯟꯒꯤ ꯁꯤꯟꯐꯝꯁꯤꯡ ꯃꯈꯣꯏꯅ ꯄꯥꯏꯁꯤꯟꯈꯤꯕꯗ ꯉꯛꯐꯝ ꯊꯣꯛꯄ꯭ꯔꯥ? ꯃꯤꯇꯣꯞꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯁꯤꯟꯐꯝ ꯃꯨꯟꯕꯤꯈ꯭ꯔꯦ ꯍꯥꯏꯅ ꯇꯦꯡꯊꯥꯕꯒꯤ ꯃꯍꯨꯠ ꯊꯕꯛꯇ ꯆꯤꯜꯍꯥꯎ ꯊꯤꯗꯨꯅ ꯃꯤꯇꯣꯞꯁꯤꯡꯅ ꯃꯨꯟꯕꯤꯈ꯭ꯔꯤꯕ ꯁꯤꯟꯐꯝꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯁꯤꯜꯂꯕꯗꯤ ꯃꯤꯇꯣꯞꯁꯤꯡ ꯑꯗꯨ ꯇꯥꯜꯂꯨꯗ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯗꯒꯤ ꯃꯔꯅꯥꯏ ꯑꯗꯨꯃꯛ ꯃꯔꯝꯗꯝꯗ ꯍꯟꯈꯤꯒꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯆꯧꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ, ꯃꯔꯨꯑꯣꯏꯅ ꯃꯩꯇꯩꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯇꯣꯞꯁꯤꯡꯅ ꯑꯄꯤꯛꯄ ꯁꯤꯟꯐꯝꯒꯤ ꯁꯨ-ꯅꯣꯝꯕꯒꯤ ꯊꯕꯛ ꯑꯁꯤꯒꯨꯝꯅ ꯇꯧꯔꯨꯕ ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯇꯧꯅꯕ ꯍꯣꯠꯅꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯒꯤ ꯁꯨꯔꯤ-ꯅꯣꯝꯂꯤꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯁꯤꯟꯐꯝ ꯃꯨꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯊꯤꯡꯕ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯁꯨ-ꯅꯣꯝꯕꯒꯤ ꯍꯩꯅꯕꯤ ꯂꯩꯇꯕꯅ ꯃꯤꯇꯣꯞꯁꯤꯡꯅ ꯁꯨ-ꯅꯣꯝꯕꯒꯤ ꯁꯤꯟꯐꯝ ꯀꯌꯥ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯃꯊꯧ ꯇꯥꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯟꯅꯅꯕ ꯑꯃꯗꯤ ꯃꯤꯇꯣꯞ ꯆꯪꯂꯛꯄ ꯊꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯆꯦꯠꯄ ꯁꯝꯕꯜ ꯈꯥꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯁꯨ-ꯅꯣꯝꯕꯒꯤ ꯍꯩꯅꯕꯤ ꯂꯩꯔꯕꯗꯤ ꯃꯤꯇꯣꯞꯁꯤꯡꯅ ꯁꯤꯟꯐꯝ ꯃꯨꯟꯕ ꯉꯝꯂꯣꯏ꯫ ꯂꯩꯉꯥꯛꯅ ꯐꯖꯕ ꯑꯃꯗꯤ ꯑꯀꯟꯕ ꯂꯣ ꯀꯌా ꯁꯦꯝꯗꯨꯅ ꯃꯤꯇꯣꯞꯁꯤꯡ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯗꯅꯕ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯂꯕꯁꯨ ꯂꯣ ꯅꯠꯇ꯭ꯔꯒ ꯑꯦꯛ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯕ ꯉꯝꯂꯣꯏ꯫ ꯃꯁꯤꯅ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ꯫ ꯌꯦꯜꯍꯧꯃꯤ ꯃꯤꯌꯥꯝꯅ ꯁꯛꯇꯝ ꯀꯟꯖꯅꯕ ꯍꯣꯠꯅꯕꯗ ꯃꯤꯇꯣꯞꯁꯤꯡꯗ ꯂꯝ ꯌꯣꯟꯗꯕ, ꯔꯦꯟꯠꯇꯊꯝꯕ ꯃꯇꯝꯗ ILP ꯄꯔꯃꯤꯠꯅꯆꯤꯡꯕ ꯁꯛꯇꯥꯛ-ꯆꯦ ꯁꯨꯅ ꯌꯥꯎꯗ꯭ꯔꯕꯗꯤ ꯂꯩꯍꯟꯗꯕ ꯑꯃꯗꯤ ꯃꯈꯣꯏꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯁꯨꯕ-ꯅꯣꯝꯕꯒꯤ ꯁꯤꯟꯐꯝ ꯁꯤꯟꯅꯗ꯭ꯔꯕꯗꯤ ꯃꯤꯇꯣꯞꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯕ ꯉꯝꯂꯣꯏ꯫ ꯃꯤꯇꯣꯞꯁꯤꯡ ꯑꯗꯨꯅ ꯃꯔꯝꯗꯝꯗ ꯁꯨꯐꯝ ꯅꯣꯝꯐꯝ ꯐꯪꯗꯕꯗꯒꯤ ꯍꯤꯡꯅꯕꯒꯤ ꯄꯥꯝꯕꯩ ꯊꯤꯔꯛꯄꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯡ-ꯅꯣꯡꯄꯣꯛ ꯆꯤꯗꯥꯏꯗ ꯃꯅꯤꯄꯨꯔ ꯀꯧꯕ ꯐꯨꯔꯨꯞ ꯑꯃ ꯂꯩ꯫ ꯃꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯁꯨ-ꯅꯣꯝꯕꯒꯤ ꯋꯥꯔꯛ ꯀꯜꯆꯔ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯈꯣꯏꯅ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯊꯤꯔꯛꯄꯗ ꯂꯝꯗꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯨꯕ-ꯅꯣꯝꯕ ꯑꯃꯗꯤ ꯂꯂꯣꯟ-ꯏꯇꯤꯛꯀꯤ ꯁꯤꯟꯐꯝ ꯄꯨꯝꯅꯃꯛ ꯃꯨꯟꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯠꯕꯥꯝꯅꯨꯡꯗ ꯊꯝꯂꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯁꯨꯕ-ꯅꯣꯝꯕꯒꯤ ꯁꯤꯟꯐꯝ ꯃꯨꯟꯈꯤꯕꯇ ꯅꯠꯇꯅ ꯃꯔꯨ-ꯃꯔꯥ ꯇꯥꯁꯤꯟꯗꯨꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯗꯒꯤ ꯃꯈꯣꯏꯅ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯇꯨꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯃꯔꯝꯗꯝꯗ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯔꯛꯇꯨꯅ ꯀꯥꯡꯈꯨꯜ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯃꯤꯄꯥꯏꯕ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯤꯇꯣꯞꯁꯤꯡꯅ ꯃꯨꯟꯕꯤꯈ꯭ꯔꯕ ꯁꯤꯟꯐꯝꯁꯤꯡ ꯑꯗꯨ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯃꯍꯨꯠ ꯁꯤꯟꯖꯤꯜꯂꯛꯄ ꯃꯇꯝꯗ ꯃꯤꯇꯣꯞꯁꯤꯡ ꯇꯥꯜꯂꯨꯗ꯭ꯔꯕꯁꯨ ꯃꯊꯟꯇ ꯍꯟꯖꯈꯤꯒꯅꯤ꯫